Connect News Media tabiriba singbu taramna okchari. Kangpokpida Kukising Toukhibagi attack ta district asigi SP Manoj Prabhakar Soki amadi SP office ta Kukising na target tauki. Thaudo asi kari maramdagi thokhibano haibagi chap chaba khangnadrabasu masigi mapan thongi oiba maramdi miyamna media ge khuthangdagi khangnari. Madudi Kangpokpi district ki Uyokching dagi Central Forcing lauthokhinanaba Toukhibagi Kuki nupising ki protesta Central Forcing na lathi charge toukhibadagi Kuki nupising aso open nangki masigi mayokta louduna economy blockade tawduna protest tawki protest asida Kukising na Kangpokpi SP amadi SP office pu target tawki masida Kangpokpi SP aso open nangki adubu masina miyamna khangnaba mapanthonggi maramni SP da tawkhiba attack asigi nunggi oba maramdi miyamna yamna khangnade Kukising na karigidamak SP da atatai oina attack tawkhibano haiba video asida khangminasi intelligence source ki matung inna Kangpokpi SP na extortion tawba Kukising amadi Kuki civil society organization amana police personnel singa meeting tawbadagi thingki Kangpokpi district SP Manoj Prabhakar na district ki police station sing amadi post singi officer singbu tha amagi mamangda message thaki message asida haiki unlawful oiba group singna torokpa sale gi demanda nonthaganu amadi Kangpokpi da leiba Kuki group singna Kangpokpi district ki police personnel singda kaurakpa meeting da yaudana ba haiki Kuki singi protest ta sokhiba IPS officer Prabhakar na November 18 da ahenba message ama police station sing amadi post sing da thaki masida mahakna Kangpokpi district ki police personnel singbu unlawful group singna namduna paisa lounaba hotnabadagi checksinnanaba order piki wafam asi source na national media amada taki Imphal dagi kilometer 95 lapna leiba district asigi police station sing amadi post singi officer singbu November 18 da thakiba message ta haiki source tagi masi khangma ngamle madudi unlawful group kharana Kangpokpi district police ta sale gi demand tawri masina maram oiduna police personnel singda order asipiri madudi asigumba group sing asina torokpa sale gi demand piganu asigumba group asida kanagumba police personnel singna paisa piba thengnarabadi disciplinary action logani haiki source ki matung inna junior rank ta leiba police personnel sing maru oina makhoi gi family ga loinana Kangpokpi da leiba sing unlawful group singna asumna paisa gi demand tawba asina unsafe oirami aduga wafam asi SP na su khanglami source ki matung inna IPS officer Manoj Prabhakar na Kuki group sing na kauba meeting gi noma mamang December 18 Kangpokpi gi police station sing da ani subo oina atopa message amasu thaki masida police personnel sing permission yaudana meeting da yaudana ba section wahi haiki SP na message da Kangpokpi da leiba Kuki group go2 gi mention tawduna haiki social media platform da circulate tawkhiba message amadagi masi khangma ngami madudi louduna Kangpokpi district ki police personnel singbu December 2024 gi nungthil pung anida kaithel manbi community hall da meeting gi dama kauki masida SP na rank khudingma ki officer sing amadi police personnel sing da permission yaudana meeting asida saruk yadana ba order piki karigumba permission yaudana meeting asida saruk yabasing da action logani haiki SP gi athingba sigi matungda Kuki protester sing amadi Central Forcing gi marakta chauna mukna bathoki masidagi Kuki protester sing na SP gi office tamna chanaki mob sing asigi attack ta SP Manoj Prabhakar aso open nangki thaudo asigi matung January 15 da louduna economy blockade loisinki asumna Manipur da thokliba irang asigi marumda Kuki organization sing na kanaba louduna aranba maongda namduna sel lounaba hotnari masibu thingnaba hotnabada police amadi security force singna ahenba mathou touba tari Kukising gi unlawful organization sing amadi civil society organization singna maram chadana namduna touba senkhai gi mayokta thengnaruba IPS officer Manoj Prabhakar Kuki organization sing gi target ta laktuna aso open nangki video sidang asigi di matang asoi fawbadang thagasari